Lamlai Assembly Constituency ke manung Chenakhre Yaingangpokpi Santi khongbal amasung Sabungkhok Khunou da lau shuba kumluba Loumee singda Kuki Khutlai Paiba singna Hatkani Haina kihallakpadagi ngaihak chenarure haide. Thaudogodu thokraba matung mafam aduga naknana leiba Central Force amasung Yaingangpokpi Police Station da miyamna pau piki. Pawadu hek fangbaga thubada Yaingangpokpi Police ki second OC amasung Sub Inspector ani yauna masing yamlaba State Force ki personal sing mafam aduda changsinki. Hariba mafam sing adugi fibam kupna yengsilaba matung State Force amasung BSF ki personal singna ngak senduna lau subagi thabak makhatana chathaki. Thokriba thaudogadugi matangda mafam aduda lau suduna leiramba Loumee singna phongdorakpada ngasi ayupung mapan khara helakpa aduwaida lau khawba changlubane. Makoina lau khawba hek khawbaga ngaihak leiraba matung mafam asidagi meter chamarom lapna leiba chingi mafam kharadagi athiba wahai wata kayaga loinana mafam asida lau suba yaroi siningdrabadi yamna thuna mafam asi thadokuna chatko haina laurake wafam sing adu hek tabaga Loumee sing kiduna jenarakibane Kuki Khutlai Paiba singna laurakliba mafam adu Yaingangpokpi khulgi manung channa uyok chingdagine hauzik thokli beirang asi hek khawbadagi hariba ching asida Kuki Khutlai Paiba singna bunker sajinduna leishin khibaga loinana tatana nomai kapsilakiba mafamne Matam kharagi mamangda su center amasung State Force ki personal singna hariba chinga sida sajeliba bunker sing thugaiba su laikhrabane adubo security force singna hek chatkibaga hanagum bunker adumak sajinduna leirakle oirakliba fiba masida lengak na hen mamideng changduna Kuki Khutlai Paiba singna laishin kraba mafam masida IRB natraga Manipur Rifles ki post ama thubada thambiyu haina lengak ke puning chingsilake